Leichal Radio Live Channel gi listener pumnamakpu taramnok cheri. Ngasisu anauba phunga wari amamuk puduna lakcheri. Ngasigi wari asibu ibirakpana Yunishan Laikhuram. Aduga wari asigi mamingna Rajkumarigi Hingchabi amadi Mairel. Mayampuna wari simuk taminarase. Thaina matam amagi wari ni chauraba leibak amada ningthau angambana leibak ngaktuna palami. Ningthau angambagi masak matau yamna phajabi machanupi amakhak leirami. Machanupi Rajkumari asigi mamingna Thadoi haina kaurami. Thadoi sakta chuda changkhonbi nupi amakhakni. Adubu Thadoi mama mapa amadi mi atopa kana amata khangandana karigumba aronba thabak amadi lona tauri. Mahagna tauriba thabak asi aphaba thabak amakhakni. Adubu miyoi amatanadi khangnaramdi. Numidangi matamni konung aduda lairiba miyoi khudingmak loina tumnakhre. Kanamatagi makhol sutana khidri matam asi Rajkumari Thadoi di tumdri mahagna wakhalda khalli. Konung manung asida lairiba miyoi singase loina tumnakhraba mali. Aina tariba khonjel asidi samnatagi kaujeng haruna khongbagi makhol khakta mangaire. Ai hogolagi. Aigi Hingchabi nupi aduga wari amuta sanarokhige. Rajkumari Thadoi haugatuna mahaki kaagi thong adubu tamna hangdoktuna thoraklami. Akoiba aduda mi leibra haina kuyeng yenglammi. Kanamatadi leiba udrise. Konung asigi manung thangba sarukta leiba mi kanamata sangnadaba mafam aduda ai haujikmak chatlage. Aigi Hingchabi nupi aduna aibu soidana ngaiduna leiramlagani. Thadoi du mamit aduna kirup yengduna makhong adu thangduna konungi maninglomda chatlami. Asum chatpana mafam adu yauri. Mafam adu konungi maning ithang thangbada leiba oibana thong adugi hek wangmada napi kaya amasu haurami. Aduga madugi mathangdana ingkhol amagumna manamasing kaya ama hauduna leikri. Rajkumari Thadoi na thong adubu hangdoktuna mapalda thoraklami. Mafam aduda chaurap tauba Mairel amana leiribadu mahangna uri. Nakhoina ngaiduna leiramlani haiba aina khangabani. Nakhoi sauganuko. Aise nakhoigi naktadi yam nganna lakningbani. Adubu chauraba konung asigi manungda leiriba miyam asina tumnakhiba ngaibada hekta thengdokhiba. Phare hojikti ai labanina. He Hingchabi Mairel manungdagi thokloo. Mafam aduda mathanta leiriba Mairel adu thok nomlaklami. Madugi tungda Mairel makhok adudagi makhun macha ama hotorai. Makhul macha adudagi karigumba apikpa ama masa khaptuna paithorai. Paithorakliba apikpa jiba adu mapalda mapung phana thoktuna leiraba matamda taibang migumna onthoraklami. Manangal aduda cherangumna masa ani su pali. Masa anido khaptuna mahak leiri. Makhut aduda saitik macha amasu pairi. Asengbadi chaitik nati. Matik mayai leiba chayamani. Thadoi na Hingchabi aduda yengduna hairai. Ai ngaibada nangbu yamna wabrane. Hingchabi aduna khummi. Yamna waye Rajkumari. Nangna mafam asida laktuna aibu kauthorakpaduni. Aina ngasaidagi ngairibase. Se sauranu hayengdagidi ai kharangana thoglage. Ado Hingchabi mafam asida leibasibu nangbu nungaibro? Yamna nungaina. Amaromda aiga wari saba ngamba nang ama leibase masinasu hena nungai. Atai migadi ai wari sananingdeda. Masida leiriba Hingchabi asi atai Hingchabi ka amata manade. Rajkumari Thadoi na mahakpu uba matamda Hingchabigi saktam male haiduna Hingchabi haina kauzabani. Tasengna mi chaba sahinga Hingchabi amadi nate. Thadoi na amuk. Ita Hingchabi nangna aigi mateng adumak panggadabani ko. Aigi ipaning thause hojik masa asi khara sonjinba haurakli. Ipagi machadi ai thantani. Amaromda sauraba leibak asida leiriba miyoi singna ipagi konung manung asida lona changduna sana lupa amadi
ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯩ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯏꯇꯥ ꯍꯤꯡꯆꯥꯕꯤ ꯅꯍꯥꯛꯅ ꯇꯥꯟꯊꯣꯛꯄꯤꯌꯨꯀꯣ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯄꯗꯤ ꯍꯥꯠꯄꯤꯒꯅꯨ꯫ ꯇꯉꯥꯏꯃꯛ ꯐꯗꯕ ꯃꯇꯥꯡ ꯊꯣꯛꯂꯒꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯎ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯀꯧꯕꯁꯦ ꯑꯩꯗꯤ ꯀꯔꯤꯁꯨ ꯁꯥꯎꯗꯦ꯫ ꯑꯩꯗꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯁꯦ ꯑꯐꯕ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯒꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯆꯪꯍꯜꯂꯣꯏ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯌꯥꯝꯅ ꯐꯔꯦ, ꯅꯪ ꯑꯃ ꯂꯩꯕꯅ ꯏꯄꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯃꯥꯡꯗ꯭ꯔꯤꯕꯅꯤ꯫ ꯅꯪꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯃꯇꯝ ꯑꯁꯦ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯂꯒꯦ꯫ ꯅꯪꯁꯨ ꯅꯀꯣꯟꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯃꯤꯕꯨ ꯁꯪꯂꯨꯔꯣꯀꯣ꯫ ꯍꯣꯏ ꯏꯇꯥ꯫ ꯊꯥꯗꯣꯏꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯦꯛ ꯃꯥꯟꯕ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯔꯝꯃꯤ꯫ ꯃꯊꯟꯇ ꯃꯣꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯨꯔꯥꯟꯕ ꯂꯥꯛꯄꯁꯤꯡꯕꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯆꯩ ꯑꯁꯤꯅ ꯀꯟꯗꯨꯅ ꯇꯥꯟꯒꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯅꯤꯔꯛ ꯁꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯉꯝꯍꯜꯂꯣꯏ꯫ ꯍꯨꯔꯥꯟꯕ ꯅꯈꯣꯏꯕꯨ ꯁꯪꯅꯕ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯅꯤ ꯑꯩ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯐꯨꯠ ꯂꯤꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕꯗꯨ ꯄꯤꯁꯛ ꯄꯤꯛꯁꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕꯗꯨ ꯄꯤꯁꯛ ꯄꯤꯛꯁꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯑꯗꯨ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤ ꯐꯖꯅ ꯆꯥꯎꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯗꯤ ꯄꯨꯝꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯏꯅꯤꯡ ꯇꯝꯅꯅꯦ ꯍꯨꯔꯥꯟꯕ ꯆꯪꯕ ꯌꯥꯔꯦꯍꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯨ ꯁꯣꯏꯗꯅ ꯆꯪꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ꯫ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅꯩꯗꯅ꯫ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯩ ꯍꯥꯏꯕꯕꯨ ꯅꯪ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ, ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯕꯁꯦ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯅ ꯈꯨꯜꯂꯛ ꯂꯩꯔꯛꯇꯣꯏꯅ ꯍꯨꯔꯥꯟꯕꯅꯤꯗꯅ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯑꯣꯏꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯌꯥꯕ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯀꯗꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤꯒꯦ? ꯍꯦꯔꯥ, ꯍꯨꯔꯥꯟꯕ ꯆꯪꯕ ꯍꯥꯏꯁꯤꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯑꯣꯏꯅ ꯆꯪꯒꯗꯕꯅꯤ ꯀꯩꯅꯣ, ꯃꯃꯥꯡꯗ ꯆꯪꯕ ꯍꯧꯅꯗꯦ ꯏꯇꯥꯎ꯫ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯉꯁꯤ꯫ ꯂꯥꯛꯑꯣꯅꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯆꯠꯂꯁꯤ꯫ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎꯀꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯁ, ꯌꯧꯗꯤ ꯌꯧꯔꯦꯍꯦ ꯏꯇꯥꯎ꯫ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯂꯩꯕꯒꯦꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ꯫ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯉꯨꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯅꯤ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯖꯔꯛꯄꯁꯨ ꯁꯥꯏ꯫ ꯍꯨꯔꯥꯟꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯦꯛ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯨꯗꯨꯅ ꯇꯥꯟꯒꯦ꯫ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯈꯣꯏꯗ ꯐꯨꯔꯒ ꯂꯣꯏꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯇꯥꯎ, ꯃꯁꯤꯗ ꯑꯆꯧꯕ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯜꯂꯤꯍꯦ, ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯩꯅꯣꯗ ꯏꯇꯥꯎ, ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯑꯒꯕꯨ ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯏꯔꯦꯟ ꯑꯁꯤ ꯑꯣꯏꯅ ꯍꯨꯔꯥꯟꯒꯗ꯭ꯔꯣ? ꯁꯅꯥ ꯂꯨꯄꯥ ꯍꯨꯁꯦ ꯍꯥꯏꯅ ꯆꯪꯂꯛꯏ ꯅꯠꯇ꯭ꯔꯣ? ꯀꯩ ꯀꯥꯟꯗꯕꯗ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅꯤꯅ ꯈꯨꯜꯂꯛ ꯂꯩꯀꯥꯏꯗ ꯍꯨꯔꯥꯟꯈꯤꯕꯗꯨꯗ
Sum kaawba ngamdabay wani. Kanadise, karamba changba yaba mafam laigena koi thithiyu. Nupa anidu sum changli. Makhoigi tung aduda pisak pikna pairamba hingchabi adu mahaki hanagi chawbagi mawong aduda amuk sauthoraklami. Makhutta pairiba chaitek aduna tung thangduna chatliba huranba adugi mayanglen aduda set launa kalami. Maduda huranba nupado phanek chongthoi. Ai, kanano ne? Kanano ingonda ji phurei misaktubo? Matungdo onthoktu yenglami. Maduda hingchabi manbi paiba ngambi nupi amana paiduna lairibadu makhoi anina uraklami. Karamba makhalgi jibanone masibo? Mira hingchabira natragana laira amuk phawba hek ukhidrimni. Itaw nangda natine ai samta ukhidri. Mahakna pairiba saitek asina oira malene ingonda hojik kalaido. Saitek asina phubada asuk yamna naba. Kamdawri janu sibo? Huranba nupa amana hingchabi aduda onsinduna hangi. He hingchabi manbi nangbu kanano ne? Ai mafam asida leibani. Mafam asida leiduna huranba nakhoibu phuge haiduna ngairibani. Nangi saitek macha adunabu huranba khoibu phugani haiba. Asi hairaga yamna karemnana makhol thokna noi. Hingchabi aduna magi saitek adubu thangatuna hairai. Oh, saitek oirabasu kayamuk yamna chaina phangbage haibado nakhoi hojik yengu. Huranba, nakhoi ngasidi aigi saitek asina kanduna tange khangani. Hingchabi nupi aduna mahaki saitek aduna huranba nupa aniduda fat kalami. Huranba nupa anidu saitek aduna makhoigi masa aduda kalakpaduda yamna naba chaina ama phanglami. Yam naini asidi taw. Aduni ni taw. Saitek pictru asina kanbada sukyamna naba. Itaw, aikoi mafam su thadokuna chen khrislao. Natrabadi ba aikoi siba soiraroi he. Huranba nupa anidu mathwai hingnaba haiduna hotana kanna chenkhirammi. Hingchabi nupi aduna huranba anidubu yengduna leihawi. Huranba na leiriba makai leibak ase chawkhatpa sungam he ngamoi. Makhoi gumba kaya mama leiba sinani. Ponmang chaimang kaya ma thokliba. Adubu konung manung asida changlakpa huranba makhaidi aina lemna mata tharoi. Hingchabi nupi adu mahaki makol Mairel adugi manungda amuk paisinkirami. Asumna konung manung asida huranba miyoi singna huranba sum changlaklammi. Huranba hek changlakliba sing adubu Mairel manungda lottuna leibi hingchabi apaibi aduna mahaki saitek aduna kanduna talammi. Asumna sum leirakpana leibak adugi ningthau angambana mahaki konung manung aduda huranba changle haibasi pau taraklami. Ningthau na shumna wakhalda khalami. Aigi praja sing ase onthokna maram chat phattedako. Ainadi makhoi sing asibu afaba mi amamam oihaningi. Adubu makhoinadi huran chinthi tawba misak oiraboire. Aigi konung manung asi phawba changsilaktuna hurannabu honaraklaba. Adudi ai hojik kaidoba tai. Talak aduda Rajkumarigi thadoidu mapagi manakta changlai. Mapa ningthaugi nakal aduda phamtharaga mapabu yengduna shumna hairai. Panthau na thawai aduk wana leibiribadubu karamba thaudok thokpa leirabagi. Ipagi thadoi nangna nupa oiramlabadi aina ngasi wariba sing ase kharata oirabasu mayeng taramgadabani. Adubu Panthauna haibiriba wafam asibu karino nacha ai wakhal taba ngamjadre. Hojikti ai ase nongmagi sum sonjilakli. Aina sonjilakpa sida aigi leibaki praja singna makhoigi marakta yawba huranba singna aigi konung manung asida huranba changle haibasi ipa pau tare. Nangna karigumba nupa macha ama oiramlabadi huranba sing adubu mayoknaramba yabani. Adubu nangdi nupini karamnadi. Thadoina mapagi wafam adubu nofet tawduna khumi. Panthau nupa haiba leite nupi haiba leite chamanai karisu khanbiruno. Konung asida huranba miyoi amata anirak suna aina changhalloi. Panthau ai ase nangi nacha nupini. Aigi oiba wakhal losing kaya sijanaduna
ꯍꯨꯔꯥꯟꯕꯁꯤꯡꯕꯨ ꯇꯥꯟꯒꯅꯤ, ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯆꯪꯍꯜꯂꯣꯏ꯫ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯈꯪꯕꯤꯔꯣ, ꯄꯟꯊꯧ ꯋꯥꯈꯜ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯃꯥ ꯑꯗꯨꯒ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯆꯥꯅ ꯅꯥꯎꯌꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯕꯅ ꯐꯒꯅꯤ꯫ ꯏꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯥꯎ, ꯑꯩꯗꯤ ꯉꯁꯤ ꯑꯁꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯄꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯇꯥꯟꯅ ꯆꯠꯀꯗꯕꯁꯤꯁꯨꯅꯦ ꯌꯥꯝꯅ ꯇꯜꯂꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯈꯣꯟ ꯊꯥꯕ ꯌꯥꯕ ꯃꯤꯁꯛꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ? ꯏꯆꯦ, ꯑꯩꯅ ꯅꯍꯥꯟꯗꯣ ꯑꯁꯣꯝ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯨꯏꯌꯦ꯫ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯜꯍꯧꯋꯤꯅꯦ꯫ ꯍꯥ, ꯃꯥꯏꯔꯦꯟ ꯄꯥꯜꯍꯧꯋꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯐꯔꯦꯗ꯫ ꯑꯩꯅ ꯆꯥꯅꯤꯡꯂꯤꯕꯁꯤꯒ ꯍꯧꯖꯤꯛꯁꯨ ꯄꯥꯜꯂꯝꯈꯤꯒꯗ꯭ꯔꯅꯦ ꯏꯅꯥꯎ? ꯃꯗꯨꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯏꯆꯦ꯫ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ꯫ ꯃꯗꯨꯒꯤ ꯃꯥꯏꯔꯦꯟꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯔꯦꯟꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ, ꯃꯁꯤꯒꯤ ꯃꯥꯏꯔꯦꯟ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯃꯁꯤꯃꯨꯛ ꯆꯥꯎꯕ ꯃꯥꯏꯔꯦꯟꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ꯫ ꯍꯣ, ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯥꯏꯔꯦꯟ ꯑꯁꯤ ꯎꯕꯗꯅꯦ ꯄꯨꯡꯉꯛ ꯍꯤꯡꯉꯛꯂꯨꯔꯕꯅꯤ ꯏꯆꯦ꯫ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯦꯛꯂꯁꯤ꯫ ꯍꯣꯏꯅꯦ, ꯃꯁꯛꯁꯦ ꯐꯅꯗꯨꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯏꯊꯟꯇꯅꯒ ꯊꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯝꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ, ꯃꯥꯏꯔꯦꯟ ꯑꯁꯤ ꯍꯦꯛꯇꯨꯅ ꯆꯝꯐꯨꯠ ꯐꯨꯠꯀꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯍꯦꯛꯄ? ꯀꯔꯤꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄ? ꯃꯥꯏꯔꯦꯟ ꯑꯁꯦ ꯍꯦꯛꯄ ꯌꯥꯗꯦ꯫ ꯃꯇꯨꯡꯗ ꯍꯦꯛꯀꯅꯣ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯊꯣꯛꯂꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯔꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯣ ꯑꯁꯤꯕꯣ? ꯆꯥꯅꯕ ꯃꯥꯏꯔꯦꯟꯕꯨ ꯍꯦꯛꯄ ꯌꯥꯔꯣꯏꯅ ꯍꯦꯛꯇ ꯊꯤꯡꯉꯤꯅꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯕ, ꯑꯩꯅꯗꯤ ꯆꯥꯕ ꯌꯥꯝꯅ ꯍꯥꯎꯔꯅꯤꯅ ꯈꯜꯂꯨꯔꯒ ꯆꯥꯕ ꯍꯦꯛ ꯐꯪꯗꯦꯗ꯫ ꯍꯦꯛꯇꯤ ꯍꯦꯛꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯏꯆꯦ, ꯍꯦꯛꯂꯨꯔꯅꯨꯁꯦ, ꯀꯩꯊꯦꯜꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯣ꯫ ꯍꯣꯏꯗ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯥꯗ ꯃꯥꯏꯔꯦꯟ, ꯅꯪꯕꯨ ꯁꯦꯟꯅꯕꯗ ꯑꯩꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯗꯤ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅ ꯊꯣꯛꯂꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯉꯝꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯍꯦꯛꯈꯤꯕ ꯊꯣꯛꯂꯣ, ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯦꯟꯅꯒꯅꯤ? ꯍꯨꯔꯥꯟꯕꯁꯤꯡꯕꯨ ꯀꯅꯥꯅ ꯇꯥꯟꯊꯣꯛꯄꯤꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯆꯧꯕ ꯃꯥꯏꯔꯦꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯅ ꯎꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯂꯩꯕꯗꯨ ꯃꯁꯛ ꯈꯪꯉꯤꯗꯅ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯕꯗꯗꯤꯅꯦ, ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟꯗꯨ ꯑꯆꯝꯕ ꯃꯥꯏꯔꯦꯟ ꯑꯃ ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤ ꯑꯃ ꯌꯥꯎꯏ ꯁꯤꯅꯤ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ꯫ ꯃꯤꯅ ꯄꯥꯎ ꯍꯦꯛꯇ ꯇꯝꯁꯤꯜꯂꯒꯅꯦ ꯅꯪꯅ ꯊꯥꯖꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯏꯔꯦꯟ ꯃꯅꯨꯡꯗꯕꯨ ꯀꯔꯝꯕ ꯍꯤꯡꯆꯥꯕꯤꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ? ꯍꯦꯔꯥ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ꯫ ꯏꯇꯥꯎ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯆꯤꯟꯊꯤꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯖꯥꯠꯅꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯕꯗ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯜꯂꯝꯃꯦꯌꯦ꯫ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯁꯤ ꯍꯥꯏꯅꯔꯤꯀꯥꯟꯗꯅꯦ, ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯎꯆꯦꯛꯇꯧꯅ ꯃꯁꯥꯒ ꯈꯞ ꯈꯞꯇꯅ ꯄꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯩꯇꯦꯛ ꯑꯗꯨꯅꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯗꯨꯅ ꯇꯥꯟꯅꯩ ꯍꯥꯏ꯫ ꯏꯇꯥꯎ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯗꯒꯤ
ꯊꯣꯛꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯑꯝꯇ ꯍꯦꯛꯇꯣꯛꯎꯁꯦꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯊꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯐꯔꯦ ꯑꯗꯨꯕꯨ ꯅꯪꯃꯛꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯊꯥꯖꯗ꯭ꯔꯁꯨ ꯑꯩ ꯊꯥꯖꯔꯒꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯇꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯇꯣꯛꯎꯔꯁꯤꯅꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯔꯤꯅꯦ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯥꯏꯔꯦꯟꯗꯤ ꯑꯩꯗꯤ ꯑꯝꯇꯐꯥꯎ ꯎꯗ꯭ꯔꯤꯅꯦ ꯍꯥꯏꯐꯦꯠ ꯆꯥꯎꯏꯕꯨ ꯃꯁꯤꯒ ꯊꯣꯡꯂꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯥꯕ ꯌꯥꯔꯅꯤꯁꯦ ꯍꯣꯏꯅꯦ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯍꯦꯛꯍꯧꯁꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯅꯕ ꯍꯣꯠꯅꯔꯤ ꯃꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯑꯩ ꯏꯊꯟꯇ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯝꯇ ꯆꯤꯡꯃꯤꯟꯅꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯇꯣꯛꯂꯝꯃꯤ ꯈꯪꯉꯦꯗꯅ ꯍꯦꯛꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯊꯣꯡꯕꯔ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯇꯧꯔꯨꯔꯁꯤ ꯍꯦꯛꯂꯕ ꯃꯥꯏꯔꯦꯜ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯞꯂꯒ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯆꯦꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯃꯥꯏꯔꯦꯟ ꯍꯨꯔꯥꯟꯕ ꯁꯥ ꯉꯥꯏꯈꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯏꯔꯦꯟ ꯑꯁꯤ ꯍꯦꯛꯂꯤꯕꯅꯣ ꯀꯔꯤꯒꯤ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯍꯦꯛꯂꯤꯕꯅꯣ ꯍꯥꯏꯌꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯏꯔꯦꯟ ꯍꯦꯛꯄꯕꯨ ꯌꯥꯗꯕ꯭ꯔꯅꯦ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯀꯝꯗꯧꯕ ꯃꯈꯜꯒꯤ ꯃꯥꯏꯔꯦꯟꯅꯣ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯊꯥꯗꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯃꯤ ꯀꯔꯤꯁꯨ ꯇꯧꯕ ꯃꯥꯏꯔꯦꯟ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯎꯕꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕꯒꯤ ꯌꯦꯡꯒꯦꯅ ꯑꯩꯅ ꯊꯝꯕꯅꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯇꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯦ ꯀꯗꯥꯏ ꯃꯥꯏꯔꯦꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯜꯂꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯕు ꯃꯍꯥꯛꯅ ꯂꯧꯏ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯅꯍꯧꯏ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯑꯃꯨꯛꯀꯁꯨ ꯆꯥꯎꯔꯛꯀꯗꯕ ꯋꯥꯠꯂꯤꯕ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ ꯃꯥꯏꯔꯦꯟ ꯑꯁꯤ ꯈꯛꯇꯁꯨ ꯄꯥꯟꯕ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯂꯥꯎ ꯆꯠꯈ꯭ꯔꯁꯤ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯥꯏꯔꯦꯟꯁꯦ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯦꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯤꯑꯣꯏꯕꯅ ꯍꯨꯒꯦ ꯍꯥꯏꯅꯕꯨ ꯈꯟꯈ꯭ꯔꯕꯗꯤ ꯍꯨꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯏꯔꯦꯟ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦ ꯃꯥꯏꯔꯦꯟ ꯑꯁꯤ ꯁꯤꯔꯕꯅꯤꯅ ꯑꯩꯒꯤ ꯏꯇꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯄꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯔꯣꯏ ꯃꯥꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯔꯣꯏ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯂꯔꯣꯏ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯇꯥꯍꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯇꯁꯦꯡꯅ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯥꯏꯔꯦꯟ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕ ꯑꯃꯒꯨꯝꯂꯦ ꯁꯤꯔꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯤꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯁꯨ ꯉꯝꯂꯔꯣꯏ ꯊꯥꯗꯣꯏ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯈꯥ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯒꯤ ꯃꯪꯗ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯖꯕ ꯑꯃꯨꯛ ꯍꯟꯅ ꯐꯪꯈ꯭ꯔꯔꯣꯏ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯏꯇꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯐꯪꯂꯔꯣꯏ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯉꯁꯤ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯃꯈꯣꯏꯁꯤꯡꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯒꯅꯤ ꯏꯇꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯇꯥꯅꯕ ꯅꯪ ꯋꯥꯐꯝ ꯑꯃ ꯌꯥꯕ ꯇꯥꯏ ꯅꯪꯒꯤ ꯄꯟꯊꯧ ꯑꯄꯣꯛꯄꯅ ꯅꯪꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯍꯥꯛ ꯂꯨꯍꯣꯡꯉꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯅꯤ ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯑꯩ ꯆꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯂꯔꯣꯏ ꯏꯇꯥ
ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯔꯤ ꯋꯥꯅꯣ ꯑꯩꯒꯤ ꯏꯇꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯟꯕ ꯊꯧꯔꯥꯡꯗ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯎ ꯍꯥꯏꯕ? ꯐꯔꯦ, ꯏꯇꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯏꯜꯂꯒꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯥꯛꯁꯦꯜꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯄꯥꯅ ꯋꯥꯐꯝꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯤ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯆꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ꯫ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯎꯟꯗꯨꯅ ꯂꯨꯍꯣꯡꯂꯒꯦ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯟꯊꯧ, ꯅꯆꯥ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ, ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯇꯤꯛ ꯃꯊꯧꯅꯥ, ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯏꯅ ꯄꯥꯝꯖꯩ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯨꯃꯛ ꯏꯄꯥꯅ ꯐꯪꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪ ꯃꯈꯩꯕꯨ ꯀꯧꯈꯠꯇꯨꯅ ꯊꯧꯅꯥ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯂꯥꯏꯔꯕ ꯅꯨꯄꯥ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ, ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯁꯤꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯝꯅ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯊꯥꯏꯅ ꯃꯥꯏꯔꯦꯟ ꯄꯥꯜꯂꯝꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ꯫ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯏꯇꯥ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯁꯤꯗꯤ ꯂꯨꯍꯣꯡꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯗꯨꯃꯛ ꯑꯩꯒ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯎꯗꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯏꯇꯥ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯏꯔꯪ ꯂꯪꯕ ꯇꯟꯗꯟꯒꯨꯝꯕ ꯆꯕꯨꯜ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯑꯔꯪꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯔꯪꯕꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯂꯒ ꯍꯥꯟꯅꯒꯤ ꯃꯥꯏꯔꯦꯟ ꯃꯅꯨꯡꯗ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯆꯩ ꯃꯇꯦꯛ ꯑꯗꯨꯃꯁꯨ ꯄꯥꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯃꯍꯥꯛꯄꯨ ꯎꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯤ꯫ ꯏꯇꯥ, ꯏꯇꯥ ꯍꯤꯡꯆꯥꯕꯤ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯇꯥ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯡꯗ ꯆꯠꯂꯒ ꯎꯖꯥꯎ ꯑꯃꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯑꯃ ꯊꯤꯔꯛꯅꯕ ꯅꯪꯅ ꯍꯥꯏꯌꯨ꯫ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯥꯎ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃꯈꯛ ꯄꯥꯜꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕ ꯌꯥꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯎꯀꯣ ꯏꯇꯥ꯫ ꯑꯩ ꯄꯥꯡꯊꯣꯛꯀꯦ꯫ ꯅꯪꯅ ꯍꯥꯏꯕꯁꯤꯃꯛ ꯑꯩ ꯇꯧꯔꯛꯀꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯇꯟꯗꯟꯒꯨꯝꯅ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯃꯇꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯃꯥꯏꯔꯦꯟ ꯄꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯩ꯫ ꯁꯤꯗꯤ ꯂꯩꯕꯥꯛꯇ ꯄꯥꯟꯕ ꯃꯥꯏꯔꯦꯟ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯗꯤ
ꯎꯊꯛꯇ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯀꯗꯥꯏꯗ ꯊꯤꯒꯅꯤ? ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗ ꯅꯨꯃꯤꯠ 6 ꯆꯪꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯆꯤꯡꯗ ꯊꯤꯔꯕ ꯃꯇꯨꯡ ꯑꯁꯦꯡꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯄꯥꯜꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯣ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯄ ꯃꯥꯏꯔꯦꯟ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦꯗꯅ! ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯍꯦꯛꯇ ꯀꯥꯈꯠꯇꯨꯅ ꯍꯦꯛꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯎ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛꯂꯛꯄ ꯃꯥꯏꯔꯦꯟ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯔꯨꯗꯨ ꯑꯃꯈꯛꯇꯪ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ "ꯏꯇꯥ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯇꯧ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯎꯀꯣ"꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯃꯔꯤ ꯃꯊꯪ ꯃꯊꯪ ꯆꯠꯂꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯆꯥꯎꯕ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯆꯪꯍꯜꯂꯝꯗꯦ꯫ ꯇꯣꯝꯄꯣꯛꯅꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯊꯕꯛ ꯈꯛꯇꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯔꯝ ꯃꯣꯛꯄ ꯃꯇꯧ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯃꯥꯛ ꯅꯨꯄꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯔꯤꯕ ꯑꯁꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯃꯥꯏꯔꯦꯟ ꯑꯗꯨꯅ ꯄꯥꯜꯂꯕꯗ ꯃꯇꯥ ꯍꯤꯡꯆꯥꯕꯤꯗꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯏꯇꯥ ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ"꯫ "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ꯫ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯅ ꯇꯨꯝꯂꯤꯉꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯛꯇꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯏꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ "ꯏꯇꯥ ꯍꯤꯡꯆꯥꯕꯤ"꯫ ꯍꯤꯡꯆꯥꯕꯤꯗꯨꯅꯁꯨ ꯏꯇꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯅꯪꯗꯤ ꯅꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ꯫ ꯏꯇꯥ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ"꯫ "ꯏꯇꯥ, ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯔꯛꯂꯕꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯏꯇꯥ, ꯅꯪꯅ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯎꯀꯣ꯫ ꯀꯅꯥꯃꯠꯇꯅ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯍꯦꯛꯇꯣꯛꯍꯟꯒꯅꯨ"꯫ "ꯀꯅꯥꯃꯠꯇꯅ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯑꯩꯅ ꯍꯦꯛꯍꯜꯂꯣꯏ꯫ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯆꯦꯛꯄꯜ ꯋꯥꯡꯅ ꯈꯥꯒꯠꯇꯨꯅ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯊꯝꯒꯅꯤ"꯫ "ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯏꯇꯥ, ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯍꯜꯂꯝꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯅꯤꯗꯣ ꯈꯞꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯩ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗ ꯊꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯕ ꯑꯔꯪꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗ ꯌꯣꯝꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯑꯗꯨ ꯄꯨꯡꯐ ꯍꯦꯛ ꯐꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯔꯦꯜ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯥꯏꯔꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯏꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯗ ꯍꯥꯞꯅꯤꯡꯕ ꯔꯥꯏꯇꯔ ꯂꯩꯔꯒꯁꯨ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯂꯦꯡꯁꯤꯅ 20 to 30 minutes ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯌꯥꯔꯒꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫